ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯃꯤꯔꯥꯟꯗ ꯂꯣꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯏꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯍꯥꯞꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯎꯁꯪꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯍꯨꯝꯒ ꯑꯩꯈꯣꯏ 4 ꯒꯥꯔꯤ ꯃꯆꯥ 2ꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏ 4ꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨꯗ ꯄꯨꯡꯀꯛ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯣꯏ 8-9ꯃꯨꯛ ꯊꯧꯔꯤ ꯊꯠꯂꯝꯃꯤ꯫ "ꯏꯕꯨꯡꯁꯤꯡ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯂꯩꯌꯦ, ꯑꯗꯨꯅ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯔꯝꯃꯣ"꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯄꯦꯟꯈꯤꯗꯨꯅ ꯂꯨꯄꯥ 500 ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯍꯤ 22ꯃꯨꯛ ꯁꯨꯔꯕꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯨꯔꯤꯠꯅꯤ ꯃꯥꯅ ꯂꯤꯠꯂꯤꯕꯁꯦ꯫ ꯀꯨꯆꯨ ꯑꯗꯨꯁꯨ ꯉꯧꯇꯛ ꯇꯧꯔꯒ ꯌꯦꯡꯂꯤꯈꯩ ꯄꯦꯟꯗꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯏꯕꯨꯡꯁꯤꯡꯅ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯁꯦ ꯌꯥꯝꯃꯜꯂꯤ, ꯑꯗꯨꯕꯨ ꯄꯤꯔꯕꯅꯤꯅ ꯂꯧꯖꯔꯒꯦ, ꯑꯗꯣ ꯏꯕꯨꯡꯁꯤꯡꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯟꯇꯣꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯣꯏ ꯌꯥꯏꯌꯦ, ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯁꯟꯇꯣꯁ, ꯃꯥꯒꯤꯅ ꯃꯨꯕ, ꯃꯥꯒꯤꯅ ꯄꯣꯏꯔꯦ, ꯑꯗꯨꯒ ꯑꯃꯁꯤꯅ ꯉꯝꯕ ꯀꯧꯕꯅꯦ"꯫ "ꯑꯣ, ꯏꯕꯨꯡꯁꯤꯡꯒꯤ ꯃꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩ, ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯕꯜ ꯂꯥꯛꯄꯤꯌꯨꯀꯣ, ꯑꯩꯈꯣꯏ ꯉꯥꯏꯖꯔꯝꯒꯦ"꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯍꯣꯏ ꯂꯥꯛꯆꯒꯦ, ꯑꯗꯣ ꯂꯥꯞꯇꯤꯍꯦ ꯂꯥꯛꯇꯣꯏꯁꯦ, ꯑꯗꯨꯅ ꯆꯥꯛ ꯍꯥꯞꯄꯤꯔꯝꯃꯣ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯛꯇ꯭ꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯅꯤ ꯊꯥꯖꯗ꯭ꯔꯦ"꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ ꯌꯥꯏ, ꯗꯥ ꯉꯝꯕ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ "ꯗꯥ ꯉꯝꯕ" ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯕꯒꯨꯝ ꯇꯧꯈꯤ, ꯃꯔꯝꯗꯤ ꯄꯥꯈꯪ ꯑꯣꯏꯔꯨꯕꯅ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯕꯤ ꯋꯥꯍꯩꯅꯒ "ꯗꯥ ꯉꯝꯕ" ꯀꯧꯔꯛꯄ ꯑꯗꯨꯗ꯫ "ꯍꯣꯏ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯤ ꯂꯣꯏꯅ ꯍꯥꯏꯔꯦ, ꯏꯆꯟꯒꯤ ꯃꯤꯡꯁꯨ ꯍꯥꯏꯕꯤꯌꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯑꯩꯒꯤ ꯃꯤꯡ ꯁꯅꯔꯤ ꯀꯧꯖꯩ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯒꯥꯔꯤ ꯈꯔꯗ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ "ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ, ꯁꯣꯛꯅꯕ ꯇꯥꯔꯦ", ꯆꯨꯝꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯅꯥ ꯏꯆꯣꯝ ꯆꯣꯝꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯀꯤꯕ ꯃꯁꯛ ꯑꯃꯅꯤ, ꯃꯤꯒ ꯍꯥꯠꯄ ꯉꯝꯒꯗꯧꯕ ꯃꯁꯛꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯗ ꯚꯥꯏ ꯃꯨꯕꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯕꯗ ꯀꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ "ꯑꯗꯨꯝꯅ ꯇꯧꯅꯨ, ꯑꯀꯥꯏꯕ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏ 4ꯗ ꯐꯨꯔꯒꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯅ ꯍꯣꯀꯤ ꯁ꯭ꯇꯤꯛ ꯄꯨꯊꯣꯔꯛꯇꯨꯅ ꯀꯟꯅꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯑꯩ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯑꯩꯅ "ꯚꯥꯏ ꯃꯨꯕꯗ ꯁꯣꯛꯄ꯭ꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ "ꯁꯣꯛꯇꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ 4ꯕꯨ ꯁꯅꯔꯤꯛꯅ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀꯣꯏꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣই ꯄꯨꯟꯅ ꯍꯜꯂꯛꯇꯨꯅ ꯌꯨꯝꯗ ꯆꯪꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ 4ꯁꯦ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯏꯁꯥ ꯑꯗꯨ ꯑꯣꯝꯆꯥꯛꯅꯔꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯇꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯕꯨꯡꯉꯣ, ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ, ꯅꯆꯟꯆꯥꯗꯣ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣ"꯫ ꯏꯆꯟꯆꯥ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯄꯤꯅꯤ꯫
ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯈꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯆꯠꯅꯕ ꯇꯧꯔꯣ, ꯉꯁꯥꯏꯗꯒꯤꯅꯦ ꯑꯉꯥꯡꯗꯣ ꯁꯥꯎꯔꯝꯃꯅꯤ꯫ ꯄꯦꯜꯂꯕꯅꯤꯗ ꯑꯩꯗꯤ ꯉꯜꯂꯤꯉꯩꯗꯁꯨ ꯍꯥꯏꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯏꯁꯧ ꯃꯆꯥ ꯑꯃ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯏꯆꯟꯆꯥꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯤꯈꯤꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯇꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯟꯕꯒꯨꯝꯅ ꯃꯤꯠꯁꯤꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗꯗꯤ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯝꯈꯤꯗꯦ꯫ ꯑꯩꯅ ꯈꯜꯂꯤ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯂꯝꯕꯤꯁꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯦꯜꯂꯤꯕꯁꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯐꯪꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯣꯛꯀ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯗꯣ ꯏꯗꯣꯝꯆꯥꯒ ꯈꯠꯅꯔꯝꯈꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯀꯀꯥꯗꯣ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯈꯤꯗꯦ ꯀꯀꯥꯗꯣ꯫ ꯏꯗꯣꯝꯆꯥꯒꯤ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯀꯥꯅ ꯏꯗꯣꯝꯆꯥꯗ ꯈꯠꯅꯕ ꯍꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯆꯍꯤ 18ꯃꯨꯛ ꯐꯥꯔꯕꯅꯤ ꯌꯨꯝ ꯄꯥꯟꯕꯗꯤ, ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯠꯇ ꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯀꯀꯥ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ, "ꯉꯝꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯉꯣ ꯆꯪꯉꯣ." ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯏꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒꯅ ꯂꯩꯕꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯈꯟꯅꯔꯤꯕ ꯑꯗꯨꯁꯨ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯣ꯫ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯈꯤ, "ꯉꯝꯕ, ꯏꯗꯣꯝꯆꯥꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯒꯤ ꯀꯀꯥꯁꯤꯅꯅꯦ ꯏꯗꯣꯝꯆꯥꯁꯦ ꯍꯦꯛ ꯎꯕꯒ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯂꯒ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯈꯟꯕꯗꯒꯤꯅꯦ ꯉꯁꯤ ꯐꯥꯎꯕ ꯈꯥꯡꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯁꯨ ꯊꯦꯡꯈ꯭ꯔꯅꯤ, ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯍꯣꯔꯦꯟ ꯀꯀꯥ ꯂꯥꯛꯂꯒ ꯏꯗꯣꯝꯆꯥꯕꯨ ꯐꯨꯕꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯏꯆꯟꯅꯨꯄꯤ ꯄꯨꯗꯨꯅ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯑꯩꯅ ꯏꯆꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯟ, ꯉꯁꯥꯏ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒ ꯈꯟꯅꯔꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ?" "ꯈꯪꯗꯦꯗ, ꯀꯀꯥꯁꯨ ꯌꯥꯝ ꯀꯥꯏ, ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯥꯕ ꯌꯥꯗꯦꯕ, ꯋꯥ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯩꯅꯁꯨ ꯀꯀꯥꯗ ꯈꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣ, ꯅꯗꯣꯝꯆꯥꯁꯦ ꯃꯔꯥꯜ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯔꯥꯜ ꯂꯩꯕꯗꯨꯅꯅꯦ ꯉꯁꯤ ꯐꯥꯎꯕ ꯏꯆꯥ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯗ꯭ꯔꯤꯁꯦ, ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ." ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ "ꯑꯗꯣ ꯏꯆꯟ, ꯀꯀꯥꯁꯦ ꯌꯨ ꯊꯛꯃꯟꯕꯒꯤꯅꯦ, ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯅꯦ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯅ ꯑꯉꯥꯡ ꯑꯃ ꯁꯤꯔꯝꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯇꯣꯔꯦ꯫ ꯒꯥꯔꯤꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯀꯣꯛ ꯂꯨꯛꯊꯔꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯩꯅ ꯏꯆꯟꯗ ꯍꯥꯏꯔꯨꯕꯗꯗꯤ ꯏꯆꯟꯗꯤ ꯎꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯣ ꯂꯦꯞꯇꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯏꯆꯟꯒ ꯑꯩꯒ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ, ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯒ ꯑꯉꯥꯡ ꯃꯆꯥ ꯑꯗꯣ ꯂꯩꯕ ꯎꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯁꯤꯗ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯈꯤꯕꯒꯨꯝꯁꯨ ꯇꯥꯈꯤ꯫ ꯌꯨꯝ ꯌꯧꯔꯕꯗ ꯏꯆꯟꯗ ꯑꯩꯅ, "ꯏꯆꯟ, ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯅꯪꯗꯤ ꯀꯩꯝꯇ ꯎꯈꯤꯗꯕ꯭ꯔꯥꯅꯦ?" "ꯑꯁ ꯗꯗꯥ, ꯌꯥꯔꯦ, ꯀꯤꯅꯕ ꯋꯥꯊꯤꯗꯣ ꯇꯧꯔꯛꯑꯅꯨ, ꯀꯩꯝꯇ ꯎꯔꯛꯇꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯥꯏ ꯃꯨꯕ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ, "ꯍꯜꯂꯣ ꯚꯥꯏ ꯃꯨꯕ, ꯀꯩ ꯂꯩꯔꯒꯦ?" "ꯚꯥꯏ ꯉꯝꯕ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ, ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕꯗꯣ, ꯑꯗꯨꯏ ꯅꯨꯄꯥꯗꯣ
ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯑꯣꯛꯇꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏ ꯑꯗꯣ ꯚꯥꯏ ꯍꯌꯦꯡꯁꯦ ꯊꯥꯕꯜ ꯆꯠꯄꯗ ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯅ ꯆꯠꯁꯤꯔꯣ ꯑꯁ ꯚꯥꯏ ꯃꯨꯕꯥ ꯃꯤ ꯃꯌꯥꯝ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯥꯅ ꯍꯦꯛꯇ ꯇꯝꯗꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯝꯃꯅꯤꯗ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯊꯝꯃꯒꯦ ꯚꯥꯏ ꯃꯨꯕꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯩꯁꯨ ꯐꯣꯟꯗꯣ ꯊꯝꯂꯒ ꯑꯉꯥꯡ ꯑꯃ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯕ ꯍꯧꯔꯝꯃꯤ ꯑꯩꯅ ꯑꯁꯨꯝ ꯈꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯏꯁꯥ ꯑꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯌꯥꯏ ꯀꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯗꯣ ꯃꯤꯇꯣꯞ ꯆꯪꯂꯛꯄꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯈꯤ ꯑꯩꯁꯨ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅꯗꯤ ꯕꯕꯥ ꯃꯥꯟꯕꯗꯒꯤ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯕꯕꯥꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ ꯑꯗꯨꯗꯁꯨ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯈꯤ ꯍꯟꯗꯃꯨꯛꯇꯤ ꯑꯩ ꯆꯤꯡꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯨꯇꯨꯁꯨ ꯈꯣꯡꯕꯗꯤ ꯂꯦꯞꯇꯦ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯝꯃꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯅꯤꯅ ꯃꯝꯕꯒ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯂꯥꯏꯠ ꯀꯥꯞꯀꯦ ꯍꯥꯏꯔꯕꯁꯨ ꯐꯣꯟꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯩꯅ ꯀꯤꯁꯨ ꯀꯌꯥ ꯀꯤꯒꯟꯗꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯑꯁꯤꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯑꯩꯅ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯩ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯏꯃꯥ ꯕꯕꯥ ꯆꯟꯆꯟ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯑꯩꯗꯤ ꯀꯤꯈꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯕꯥ ꯆꯪꯂꯛꯂꯒ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯀꯤꯕꯗꯤ ꯀꯤꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯟ ꯅꯨꯄꯤꯅ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯑꯩꯈꯣꯏꯗꯥꯁꯦ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯉꯁꯥꯏ ꯏꯗꯣꯝꯆꯥ ꯍꯣꯏꯒꯤꯗ ꯍꯜꯂꯛꯄꯗꯁꯨ ꯑꯉꯥꯡ ꯑꯃ ꯎꯏ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯈꯨꯝꯈꯤ ꯏꯆꯥꯇꯣꯝꯕꯤ ꯀꯥꯏ ꯖꯒꯥꯗꯅꯣꯅꯦ ꯑꯉꯥꯡ ꯎꯏ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯁꯠ ꯈꯨꯝꯈꯤ ꯕꯕꯥꯗꯣ ꯍꯥ ꯍꯥꯏꯔꯒ ꯂꯩꯈꯤ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯔꯛꯇ ꯊꯣꯛꯏ ꯍꯥꯏꯅꯕꯅꯤ ꯏꯄꯥꯗꯤ ꯀꯌꯥ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒꯅꯦ ꯅꯁꯥꯗꯣ ꯌꯦꯡꯍꯜꯂꯁꯤ ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯅꯤ ꯀꯧꯔꯨꯔꯅꯨ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯀꯧꯔꯔꯣꯏꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯗꯨꯃꯗꯤ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏ ꯃꯔꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯚꯥꯏ ꯃꯨꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯑꯩ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯍꯥꯠꯂꯕ ꯐꯥꯎꯕ ꯄꯦꯜꯂꯨꯍꯦ ꯑꯩꯅ ꯑꯀꯥꯏꯕ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯛ ꯂꯥꯛꯆꯈꯤꯕ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯨꯕꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯝꯃꯤ ꯑꯩꯅ ꯚꯥꯏ ꯃꯨꯕ ꯌꯥꯔꯁꯦ ꯑꯗꯨꯒꯤ ꯋꯥꯕꯨ ꯃꯊꯪꯒ ꯇꯧꯔꯛꯂꯗꯤꯅꯦ ꯀꯅꯥꯅ ꯉꯝꯒꯤꯗꯣ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯑꯗꯣ ꯚꯥꯏ ꯑꯩ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ ꯉꯔꯥꯡꯒꯤ ꯊꯧꯔꯤ ꯊꯠꯂꯝꯕꯤ ꯁꯅꯔꯤꯛꯇꯣ ꯑꯩ ꯃꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯏꯅꯣ ꯁꯟꯇꯣꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯅꯨꯄꯤ ꯐꯖꯕ ꯈꯟꯕ ꯍꯩꯇꯕ ꯅꯪꯅ ꯁꯅꯔꯤꯛꯄꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯅꯣꯕ ꯑꯁ ꯋꯥꯊꯤꯗꯤꯕ ꯌꯥꯔꯦ ꯅꯣꯏꯗ ꯆꯨꯝꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯄꯥꯈꯪ ꯅꯣꯏꯒꯨꯝꯕ ꯄꯥꯈꯪꯅꯤ ꯀꯩꯅꯣ
ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝꯅ ꯈꯪꯕ ꯇꯥꯕꯅꯤ ꯌꯥꯔꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯡ 3:30 ꯑꯗꯥꯏꯗꯒꯤ ꯆꯠꯅꯕ ꯇꯧꯁꯦ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯈꯪꯉꯤ ꯉꯔꯥꯡꯒꯤ ꯃꯈꯣꯏ ꯆꯣꯝꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯑꯣꯛꯇꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯅꯨꯄꯥꯗꯣ ꯈꯪꯉꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯄꯥꯕꯨꯡꯗ ꯀꯨꯞꯊꯅꯗꯤ ꯍꯪꯈꯤꯗꯦ ꯃꯨꯕꯅ ꯑꯃꯨꯛ ꯑꯗꯣ ꯚꯥꯏ ꯑꯩꯗꯤ ꯑꯗꯨꯏ ꯃꯤꯗꯣ ꯊꯦꯡꯅꯕꯗꯅꯦ ꯂꯃꯟ ꯈꯨꯝꯈꯤꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯔꯨꯖꯕ ꯊꯣꯛꯂꯛꯏ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯛꯄꯗ ꯏꯁꯤꯡꯗ ꯃꯨꯟꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯃꯤꯠ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯃꯨꯛ ꯎꯔꯝꯃꯤ ꯑꯩꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯀꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕ 3 ꯑꯗꯨꯗ ꯇꯝꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗ꯭ꯔꯤ ꯁꯟꯇꯣꯁꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯂꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯏꯔꯨꯖꯕ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯔꯛꯂꯤ ꯑꯇꯩꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯂꯛꯈꯤ ꯏꯆꯟꯅꯨꯄꯤꯁꯨ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯁꯦꯟ ꯈꯥꯏꯔꯨꯅꯤꯅ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯃ ꯌꯥꯎꯈꯤꯕꯒꯨꯝ ꯎꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯨꯔꯒ ꯑꯉꯥꯎꯕ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯩꯈꯣꯏ ꯃꯔꯤ ꯁꯅꯔꯤꯛ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯊꯧꯔꯤ ꯊꯠꯄ ꯑꯉꯥꯡ ꯈꯔꯅ ꯁꯦꯜ ꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯁꯨꯝ ꯄꯤꯔꯒ ꯂꯥꯛꯄꯅ ꯁꯅꯔꯤꯛꯀꯤ ꯂꯩꯀꯥꯏ ꯌꯧꯕꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯅꯔꯤꯛꯁꯨ ꯅꯨꯄꯤ 2ꯒ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯃꯗꯨꯗ ꯚꯥꯏ ꯄꯣꯏꯔꯩꯅ ꯚꯥꯏ ꯉꯝꯕ ꯂꯥꯛꯑꯦꯍꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯃ ꯉꯥꯎꯈꯤꯗꯧ ꯃꯥꯜꯂꯤꯗ ꯃꯗꯨꯗ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯁꯅꯔꯤꯛꯇꯣ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯆꯤꯟꯁꯤꯅ ꯀꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯆꯤꯟ ꯈꯔ ꯌꯥꯡꯕ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯄꯣꯏꯔꯩ ꯁꯅꯔꯤꯛ ꯂꯥꯛꯑꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯃꯥꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯂꯣꯏ ꯄꯣꯏꯔꯩꯅ ꯁꯅꯔꯤꯛꯄꯨ 2-3 ꯀꯧꯈꯤ ꯁꯅꯔꯤꯛꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯂꯛꯄ ꯍꯧꯔꯛꯏ ꯑꯩꯗꯤ ꯁꯅꯔꯤꯛ ꯎꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯒꯤ ꯃꯁꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯛ ꯑꯃꯠꯇ ꯎꯈꯤꯗꯦ ꯙꯥ ꯅꯣꯏ ꯂꯥꯛꯄꯒ ꯈꯪꯍꯧꯗ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯟꯇꯣꯁꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯌꯧꯔꯛꯄ ꯑꯗꯣ ꯊꯥꯕꯜ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯗꯣꯏꯅꯣ ꯙꯥ ꯀꯨꯏꯔꯔꯣꯏꯗ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅꯤ ꯑꯗꯣ ꯙꯥ ꯅꯣꯏꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯕꯅꯦ ꯑꯗꯣ ꯑꯩ ꯂꯧꯔꯨꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯃꯗꯨꯗ ꯄꯣꯏꯔꯩꯒ ꯃꯨꯕꯒꯅ ꯑꯩꯈꯣꯏꯗꯤ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯄꯨꯛꯇꯤ ꯀꯌꯥ ꯂꯥꯝꯗ꯭ꯔꯦ ꯑꯗꯣ ꯃꯤ ꯑꯃꯗꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯅꯦꯅ ꯑꯌꯨꯛꯇꯒꯤ ꯀꯦꯝ ꯇꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯛꯄꯁꯨ ꯌꯥꯎꯈꯤꯗꯦ ꯙꯥ ꯉꯝꯕ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯁꯅꯔꯤꯛꯅ ꯐꯠ ꯍꯪꯂꯛꯄꯅꯤ ꯃꯗꯨꯗ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯠ ꯇꯧꯔꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯨꯕꯅꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯣ ꯁꯤꯗ ꯉꯥꯏꯔꯝꯃꯣ ꯆꯥꯛ ꯂꯧꯔꯨꯒꯦ ꯑꯗꯣ ꯗꯥ ꯍꯣꯏꯅ ꯇꯟꯗ꯭ꯔꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯒ ꯆꯥꯔꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯍꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯄꯣꯏꯔꯩꯅ ꯍꯣꯏ ꯌꯥꯏꯌꯦ ꯂꯝꯍꯥꯡꯁꯤꯗ ꯆꯥꯗꯣꯏ ꯁꯔꯨꯛ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯁ ꯚꯥꯏ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯅꯔꯤꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯆꯥꯕ ꯇꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯔꯤꯛꯀꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯤꯡꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯃꯗꯨꯗ ꯁꯅꯔꯤꯛꯅ ꯏꯃꯥꯟꯅꯕꯁꯤꯡꯅꯤ ꯊꯥꯕꯜ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯃꯥꯅꯁꯨ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯩꯅ ꯁꯅꯔꯤꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯁꯅꯔꯤꯛ ꯑꯩꯈꯣꯏꯁꯨ ꯊꯥꯕꯜ ꯃꯐꯝꯗ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯤ ꯁꯅꯔꯤꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯃꯔꯤ ꯂꯝꯄꯥꯛ ꯃꯆꯤꯟꯗ ꯐꯝꯂꯒ ꯊꯥꯕꯜ ꯍꯧꯕ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯝꯃꯤ ꯑꯩꯗꯤ ꯁꯅꯔꯤꯛꯇ ꯌꯦꯡꯂꯤꯕꯅꯤ
Sanariksu thabal chongna aingonda amuk yenglai. Mahaki mityeng aduda ai leifam chafam khangkhidre. Aisu fuk haugatlaga magi khudang tap pairaga thabal chongba horami. Aina thabal chonglingai isa sida nushit asaba safu kanna ama humjilaki. Matam aduda ai isa ase swai laurami. Mathangi round ama chunglamlaga tholaktuna mubaga famine. Moi ani dudi adam chunglami. Aina asumna mubada. Bye. Ai isa se kainom tawre. Ngayak te hipke. Isa se ihai hainadre. Asumna thabal ado ngai haki matung mi khara khanaraki. Mi khanaba aduna maram oiraga thabal ado kairami. Tanja aduda laikai adugi leisabi mayam aduna saukhibana moi khara khanaribaduda mafam aduda changlaga asumna hairami. Thabal se noina kahenbani. Aduna thabal asi sinbada changkhiba sel noina singadabane. Matam aduda nupa amana usitana hairaki. Khoina mi khanabaga noigi thabalga kari mari leinage. Maduda aiso haifet cheptharaga yenglui. Khanariba nupa ado ani dugi marakta amadi ngarangi nupa makoi chomba adu oirami. Khudakta mubada hairami. Mubasu fuk haugatuna changki. Adubu khanariba mafam adu yaubaga misak ado onarami. Maduda mubana bai manate madi leibu ude hairaki. Poiraiga Santoska su sanarika tauraga aikhoigi nakta laglami. Aduga aina karisu haidringai sanarikna magi phone number aingonda pirakhi. Aisu pungak ngaglami. Dangamba noisu hanaba tauro yum yobaga call tauro ai tumdabi ngairamge. Asumna hairaki aisu harauki. Asumna aikhoi mari lakpa horami. Lakpagi lambido khara thuna yaunabani haiduna turelgi lambida oina laglami. Aikhoigi laikai yaudauba khara watlingai matamda lobukta maingan macha ama nganba urami. Maduda aikhoi punna gari adu khamlaga ngaihak wari taurami. Aikhoi marina gari adu amu thoraklaga maingan adugi maikeida laglami. Gari laglaga mangal aduda ubada nupa ama lobuglomda kanna chenkhiba urami. Mafam ado yobaga aikhoi marina mafam aduda koyeng yengloi. Matam aduda laidebi ama leiriba ado urami. Laidi adugi khoidau mapa chap chana yetum amana faina yunglibadusu urami. Tauramliba matau ado kanagumba amana lai sanaba natraga migi thawai satpagi mawongni. Aikhoisu angang mukti nattabanina kharadi khanglami. Yetum ado satpaga laidi adusu khuttagi thadarami. Aduga mafam adudagi aikhoi mari laglami. Numitto yum yobaga aidi tumba yadana leirami. Imanaba ahumdusu mayumda changnakhrabani. Tanja aduda aikhoi laikagi nupi macha ama khudakta leikhidre haiduna miyoi amani laktuna yumda pau tamlami. Khoidasu tamlami. Ima babasu khudak aduda chetki. Matamdo numidangi pung 12 makhaiga taraklaba matamni. Aisu chetningbani. Adubu yumsida ichan matomta ngaihorani khanbadagi chatpadi chatre. Ichan nupidusu matomta hipak kizai haiduna aigi kada chenglaktuna sofada hiptuna laikre. Aisu phamong ka aduda thokliba mayam asi karino haina khanduna leiri. Ichan nupidudi sofa aduda ngaihak hiplambaga tumthakre. Aina ichan nupina tumliba ado kang chikpa tare haiduna good night ama tharega amu phamongda hiplami. Matam aduda khojinna khotpagumna phaklangda khoro kholakhi. Ichan nupida amu yenglui. Matam aduda sofa makhada angang macha ama maya ka thoklaga mamit iraw lakhai leiriba ado urami. Adubu ichan nupi adudi adumak tumduna leirami. Phaklangdasu khotpa lepte. Aduga sumangdasu kok haina karigumba ama thinbagumna tawraklami. Aina mai leithoraklaga maikhet laurami. Aduga ichan nan tumliba aduda
amuk yenglui. Matam aduda angang ado adumak leiramdre. Aina hogalaga ichanbu hogdoklami. Ichansu mikap thoklakhi. As da kaidorage ngaihak tumbasida tumphangga khangdeba. Maduda aina asumna haijanki. Chanchat phamungda oina tumo. Dada sofa sida ngaihak hipke. Omchaknabana yadre. Ichan nupisu aigi famungda amuk tumlami. Aduga aina sofada amuk famduna leirami. Handakti karisu amuk tawrakhidre. Tanja aduda Sanarikna haikiba ado ningsinglakpadagi magi number aduda call tawrami. Masu fat pairakhi. Hello, Sanarik lo? Mane, dangamba natra. Hoi, mane, ngambane. Ado Sanarik, tumningdriba. Tumningdriye. Ado, dangamba, kinum hairake ko. Asi hairaga Sanarik makha tarai. Dapo yaina hairakpane. Dangamba nangna aise yam nungsi haye, chumbra. Aisu chumme hairami. Maduda manasu aibu nungsi hairaki. Asumna wari ngaihak sanaringai mamang thongda mi ama changlakpagumna thong hangdokpa makho tarami. Maduda aina Sanare sumpayu ko ima hoi lakpa male amte yenguke. Maduda Sanarikna asumna hairi. Dangamba mama hoi kai chakhige. Aduburo khoi lekai nupi amane khoina lekai yorokpada sire haina hairakpadai leitaba mafamda chatkibane. Aidi ichanga lehore. Ado ngaihak payu ko. Asi hairaga phone dasu khutna pairaga mayai kada thoglai. Adubu thong adudi sabak faktuna hangdoktuna leirami. Aisu khonjel thokna asumna hairami. Kaino kanamta sulaktri thongsina kanara hangdoklamni no khangdine. Asi hairaga thong ado longe tawrami. Adubu babagi kangkhada mi ama leibagum tawrai. Aisu phone gi light kaptuna yenglui. Matam aduda kana amata leibadi uramde. Thogliba pumba Sanarik nadi khanglami. Da yare thongdo lolo adugane ichangi manakta leiro. Wari ngaihak sanase. Aisu aduna farani khanduna kada changlaklaga Sanarikka wari sanarami. Sanarikka wari ngaihak saba horakpaga Sanariktasu thogliba pumbase lirami. Matam aduda Sanarikto wa ama fauba ngangdana tuminna leiki. Aina kaubasu khumlaktre. Aina di Sanarikbu tungkraba manduna phone adu kaklami. Ngaihaki matung imaga babagasu laklami. Imaga babagada aina siriba nupi ado matau karam nano haina hanglami. Imana asumna hairaki. Ibungo ima hoisu khangde. Adubune nupi machado masada sustak pham amata leite. Mamitusu ngaksang ngangkhaine panglaga hiptuna leirami hai. Aduga nupi adugi mabuk adusune ichap chap khailei hawi. Magi mawong matauda imadi yengbu bungamde. Adubune mina sorsatpa malesu haine. Adubu sini haiba chap chaba dudi khangdri. Pau ado tabada ai isada hainadaba fauраklami. Ibungo nachandi tungkhrabro. Ainasu tungkhre hairami. Aduga ima babaga mafamda aina thengnakiba adubu amuk tamlami. Handakti babasu imasu aina haibado thajabagum tawrami. Ibungo ichana hairibado ipasu thaje. Hauji namaga aiga yum halakpada aikhoigi konthong asida angang uma phamlami. Aikhoina yoramdai matamda angang ado khanghaudana maki. Ipasu namadadi tamthoktre. Adubu ibungo hayengdi maiba ahiba ama tanaragane thogliba pumbase karino haiba khangdoknaba tawrasi. Numit ase aikhoigi yum akoibada aduda kanagumba amana chenbagumna mi chenbagi makhol tai. Adubu aikhoi tuminna adumak leirami. Imaga babagasu aigi kada oina fak taraga tumase haibadagi fak tharaga hipki. Aisu sofada hiptuna lei. Mathangi numitni aigi ichan ado tomba hogalakpadagi joiro lonba hauraki. Ichangi matau adu ubada imado kappada loikre. Khudakta leikaigi ahal khara kauduna aikhoi yumda wari kaya tanari. Matam adudasu ichan nupido
ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗꯦ. ꯑꯩꯗꯤ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯠꯈꯤꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ. ꯏꯆꯟ ꯅꯨꯄꯤꯒꯤ ꯈꯨꯅꯣꯛꯇꯨꯁꯨ ꯌꯥꯝꯅ ꯀꯤꯕ ꯈꯨꯅꯣꯛ ꯑꯃꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ. ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯄꯨꯄꯨ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯆꯟꯁꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯏ ꯇꯥꯏꯅꯗ꯭ꯔꯕꯗꯤ ꯑꯋꯥꯕꯝ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ. ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕꯅ ꯍꯥꯜꯂꯅꯤ. ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣই ꯃꯔꯤꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯍꯥꯏꯔꯒꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯃꯤꯇꯣꯡꯅꯤ. ꯃꯤꯇꯣꯡꯅ ꯃꯃꯥꯡꯒꯤ ꯑꯉꯥꯡ ꯑꯃ ꯁꯤꯈꯤꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯕు ꯑꯀꯤ ꯑꯈꯪ ꯄꯤꯗꯅꯕ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯏꯅꯤꯈꯛ ꯆꯠꯂꯣ, ꯄꯣꯏꯔꯩ ꯅꯪꯒ ꯉꯝꯕꯒ ꯆꯠꯂꯣ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ. ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯊꯧꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯃꯤꯇꯣꯡꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ. ꯑꯩꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯃꯥꯏꯕ ꯑꯗꯨꯁꯨ, ꯐꯔꯦ, ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯩꯌꯨ, ꯑꯩ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯔꯤꯛꯁꯨ ꯀꯣꯜ ꯂꯥꯛꯈꯤ. ꯁꯅꯔꯤꯛꯅ, ꯗꯗꯥ, ꯅꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯗꯗꯥ ꯅꯣꯏꯅ ꯋꯥꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯅ ꯁꯈꯤꯅꯥ ꯄꯤꯌꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕꯒꯨꯝꯅ ꯇꯧꯔꯛꯈꯤ. ꯑꯩꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯍꯥꯏꯅ ꯈꯟꯈꯤ. ꯈꯪꯗꯦ, ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ. ꯑꯩꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯅꯔꯤꯛꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ. ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯗꯕꯒꯤꯅꯤ. ꯑꯩꯅ ꯀꯣꯏꯔꯤꯕꯤ ꯁꯅꯔꯤꯛꯁꯦ ꯃꯁꯥꯗ ꯏꯗꯧ ꯇꯣꯡꯕ ꯑꯣꯏꯔꯝꯃꯤ. ꯀꯣꯟꯅ ꯈꯪꯂꯛꯄꯅꯤ. ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯆꯤꯡꯅꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯈꯪꯗ꯭ꯔꯤ. ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯊꯣꯛꯂꯛꯏ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯏꯕ ꯑꯗꯨꯗ ꯁꯅꯔꯤꯛꯀꯤ ꯃꯔꯝ ꯍꯥꯏꯔꯝꯃꯤ. ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯁꯅꯔꯤꯛꯅ ꯉꯥꯡꯂꯤꯕ ꯑꯗꯣ ꯇꯥꯒꯦ ꯍꯥꯏꯕꯗꯒꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯔꯝꯃꯤ. ꯁꯅꯔꯤꯛꯅ ꯂꯣꯜꯂꯤꯕ ꯃꯔꯣꯜ ꯑꯗꯣ ꯃꯥꯏꯕ ꯑꯁꯤꯅꯗꯤ ꯈꯪꯂꯝꯃꯤ. ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯁꯅꯔꯤꯛꯄꯨ ꯐꯥꯖꯤꯟꯕꯤꯈꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯅ ꯃꯌꯥꯏꯗ ꯇꯣꯡꯂꯒ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯈꯤ. ꯃꯥꯏꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯄꯪꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯅ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯃꯥꯏꯕ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯆꯟ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯃꯥꯏꯕ, ꯑꯩꯕꯨ ꯏꯅꯤꯡ ꯇꯝꯍꯜꯂꯨ. ꯅꯍꯥꯛꯅ ꯑꯩꯕꯨ ꯐꯥꯖꯤꯟꯕꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯆꯦꯛꯁꯤꯟꯅ ꯐꯥꯖꯤꯜꯂꯝꯗꯦ? ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ. ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯨꯔꯛꯄ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯂꯒ ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ, ꯇꯞꯊꯈꯣ. ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯒ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯄꯣꯊꯥꯅꯕ ꯑꯩꯅ ꯇꯧꯒꯅꯤ. ꯑꯗꯨꯒ ꯆꯍꯤ ꯅꯧꯔꯤꯕ ꯑꯁꯤꯗꯗꯤ ꯅꯍꯥꯛꯅ ꯌꯥꯎꯔꯤꯕꯁꯦ ꯌꯥꯎꯒꯅꯨ. ꯊꯣꯛꯂꯛꯎ. ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯁꯨ ꯍꯥꯏꯔꯛꯎ. ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯏ. ꯏꯆꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯩꯗꯤ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤ. ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯅꯤ ꯇꯧꯔꯛꯂꯤꯕꯁꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ. ꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ. ꯅꯨꯃꯤꯠꯇꯣ ꯅꯤꯡꯊꯝꯊꯥꯅꯤ. ꯑꯩꯒ ꯏꯃꯥꯒ ꯂꯧꯕꯨꯛꯇꯒꯤ ꯆꯔꯨ ꯍꯣꯜꯂꯨꯔꯒ ꯍꯜꯂꯛꯄꯗꯅꯤ. ꯑꯩꯒ ꯏꯃꯥꯒ ꯆꯔꯨ ꯃꯄꯨꯟ ꯑꯅꯤ ꯄꯨꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯣꯏꯔꯝꯕ ꯊꯦꯝꯕꯅ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯈꯣ ꯍꯥꯏꯔꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯉꯥꯏꯔꯅꯨ, ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯣꯠꯄꯤꯈꯤ. ꯑꯩꯒꯤ ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ. ꯏꯃꯥꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯉꯩ
nupa aduna aibu faraga puraktuna laikai asigi lambi nakanda aibu makak katlaga hatpiki. Adugi matung aigi sadong khara nupa aduna pubiki. Matam aduda maiba aduna thawai aduda karamba hakjangi sarukno haina hanglami. Matam aduda thawai aduna aigi khubiga khunaubiga pukibani. Aibu poloirabasu khutsa marido yautrabanina aigi thawai mafam asidagi lana chatpa yadre. Matam aduda nahangna aigi thawaina laikai asida awaba pidanaba phajinkiba aduda mi phatta aduna aigi khutsa pigani haina hairaki. Madugi matung mana asumna hairaki. Laikai asidagi nupa amale mahaki thawai laurau natraga mahaki machanupigi thawai laurau hairaki. Tanja aduda kadomdagino khangde sanariksu call tauraki aduga dangamba unasi ngasi hairaki. Maduda aina yaroi aigi ichando thawai amana tungsinduna leire hairami. Masu wahai ado tabaga phone adu kakhirami. Ngai haki matung wari ado makha amuk tarami. Maiba aduna asumna amuk hanglami. Fare adudi misak ado aingonda maming hairau. Matam aduda thawai aduna themba hairaki. Matam aduda themba hairibase khangba ahal amani su leirami. Maiba aduna su khanglami. Themba hairiba maiba asiga mitonga su naha oina maiba ge sinphamda oza amagi makhada pulakkiba oibana mitongna di themba bu masak maming leifam pumna makhanglami. Matam aduda maiba aduna thawai aduda asumna haiki. Phare nahaki apambado numit humnigi matungda thunghanni. Maram aduna nupi asidagi nahaki thawai mapan tholao. Haujikti amaiba aina wasaklabani nahaki ningba thunghangani. Matam aduda thawai ado thokibagini hai. Ichando leimaida bom turakhi. Aduga maiba aduna makokta ising khara tharaga laison khara sonkirami. Adugi matung ngaihak leibaga ichan nupi gyan lakhirami. Numit aduda leikaida meeting taurami. Aduga thembabu faraga wahang pahong taunaba hairami. Kudak aduda laikai miyam hauduna thembagi mayumda thomjinki. Matam aduda thembagi laikai miyam nasu kaidauba yaurage hanglaklakmi. Matam aduda nupa amana thembagi mayum asida karigumba khara leire maduna maram oiraga aikhogi laikaida awa ana kaya tare nahandasu nupi macha ama sikre pumnamakse mahaknani haiki. Tanja aduda themba jelabasu hingleroi. Khangladuna thaidokpa yananaba haiduna mapanda tholaklaga adugumba thabakto aidi taude aduga aidi maibagi thabak taukhije hairami. Themba hairiba nupa ado makoi chomba nupa ado oiramki. Imanaba suna lakpani adugi sumathakta laikai gi miyam yaubanina aina khol khara kalapna asumna haiki. Achumaran gi wado tokho imung asida changduna kari legi haibado yengse. Laikai anigi miyoising wakhal taminaraduna yum aduda changduna kari lei haina thirami. Adubu kaisuk thoidokpadi thengnakhide. Adubu laigi oiba potlam cheram khara aduga phina saba laidibi kharaga thengnarami. Kona thangda musuk muba bag ama phaklangda yaliba ado thengnarami. Bag adu hek hangdokpaga kari no tauba yengbada ngamu ayaiba manba posak mari thengnaki. Posak adu leibakta haidoktuna yenglubadadi khutsa mari oiramki. Maithakta nga yairaga thambagi mawongdani. Kudak aduda khutsa mari ado sumangda puthoraktuna mayumda uhallemi. Tanja aduda laikai adugi club ki member kharanasu laktuna khanarami. Khoisaunaraba miyamna yum adusu thudeklami. Aduga maidi thabiramde. Themba hairiba misak ase mama mapagasu leiminnade. Maramdi mahakna nupi oibi amasu sumduna mayumda puraktuna ijat manghankibadagi wathoktagi maram oiragani. Mayamna thembabu chei thaduna hanglubadagi mathang wari lirakhi. Aduna maram oiraga miyam loina saunarami.
ꯃꯌꯥꯝ ꯑꯗꯨꯅ ꯐꯨꯕ ꯍꯦꯟꯈꯤꯕꯅ ꯅꯨꯄꯥ ꯑꯗꯣ ꯀꯣꯃꯥꯗ ꯂꯩꯈꯤ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤ, ꯑꯗꯨꯒ ꯈꯨꯠꯁꯥ ꯃꯔꯤ ꯑꯗꯣ ꯄꯣꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯀꯤ ꯑꯈꯪꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯦꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯁꯨ ꯖꯦꯜꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯣ ꯋꯥꯈꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯝꯕ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩ ꯁꯅꯔꯤꯛꯀ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯈꯤ꯫ ꯁꯅꯔꯤꯛꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯁꯅꯔꯤꯛ ꯑꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩ ꯍꯥꯏꯕꯁꯦ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯂꯩꯕꯥꯎ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗꯤ ꯆꯦꯟꯗꯦ꯫ ꯑꯁꯨꯝꯅ ꯃꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫